Russia amadi Ukraine gi lan asida kana Amattana mai Pakloi Haina Indiana UN Security Council da khangan khrai Russia amadi Ukraine gi marakta sathariba lan asida lan ngamba mai kai leite Haina Indiana UN Security Council da khangan khrai Haina official source amana phongdok le India gi UN ambassador na permanent representative oidiba TS Tirumurti na UN Security Council da haikibada hauzik Russia amadi Ukraine ani gi marakta soknariba lan ase diplomacy gi oiba khongthang sing lokhatuna sangtai na ba purak pa mathau tai nakalani na soknariba lan asida mara laijada ba misam praja kaya ama misi mina nangkhravane hauzik Ukraine da akan ba mawong da khut thoknariba mafam sing adu dagi su mara laijada ba civilian kaya ama misi mina nanggadoriba si yanglaga khudakta evacuate tawbuge tangai fadava laigane UN Security Council ge briefing da warol piraduna mahakna makhata na haikivada India gi oiba lengdaba Phirepti Shanti Hanjilan Bahai Basine Ukraine gi lan asi hek haubadagi hauna India gi oinade yengthinabagi oiba thawong sing ase leplaga wari sanaba made diplomacy gi oiba khongthang sing paikhatuna laidibo wathok asi sangtai na ba purakna na bohona bane chathariba conflict asida masing yamlaba miyoi kaya ama sikhrei miyoi kaya ama na awa ana nanghallai masida thoidok hendokna nupi angang amade ahal oidaba miyoi singdana hena awaba chaitheng asi mayokna re chathariba lan asida miyoi million kaya amana mayum makai amangata thokibadage yumthangnaba laibak singda lanjenaraga changjapam lawduna leide India gi oinade santi thambagi maikai romda michang changle maramde soknariba lan asida nakal anina mai pak pai badu lairoi hauzik lan ase makhata na soknarakhiba asida miyoi kaya amana awana amade asiana nanglebane adubu lairiba wathok ase sangtaina na ba purake haiba targa de diplomacy gi oiba khongthang khaktada oithokani haire Ukraine gi city gi butchada misam sing tamthina miyot mina ichatharaga hatpagi thawong sing chathariba ase Indiana su akan ba mawong da condemn tawwe loinana thogdok adugi matangda special investigation chathavada support tawwe Ukraine gi lan asina awana nanghalaba miyambu mateng pangna bohonabada Indiana lengdraba phirep lai haire Russia Ukraine war asi yanglaga Indiana Su-30 fighter fleet upgrade tawnaba lupa crore Lising kuntra ka mga kaithokadaure Russia amasung Ukraine laibak ani gi marakta lan soknariba amasung India government ke paikhaliba Make in India policy gi manungchan na Su-30 MKI fighter aircraft fleet sing upgrade tawnaba Indian force sing na thorang kaya paikhat pa hore Indian Air Force ki maikay dagi Su-30 aircraft ase khwaidagi nauba standard ki matungin na khwaidagi nauba electronic warfare capability sing amadi sakti henggadana na ba yawna yamna sakti laiba radar sing hapsinana ba thorang tawre Indian Air Force ki maikay dagi Russian amasung Hindustan Aeronautic Limited khusam naraga fighter plane marfuga mga khwaidagi nauba standard upgrade tawna ba hona re Indian Air Force ki ministry gi maikay dagi Su-30 MKI 272 tongan ba base ta laina ba order tawkhre masigi manung da Russia na saba Su-30 MKI plane ase 30 dagi 40 phawbagi damag receive tawgane atay lemhoriba sing aduna Russian manufacturer sing na Hindustan Aeronautic Limited ta semi oina amasung complete knockdown kit sing adu supply tawraga assemble tawgadabane Russia amasung Ukraine ani gi marakta hauzik chathariba lan asina maram oidaga fighter aircraft fleet sing ase spear sing supply tawbada thinthabagi maram ama oire India gi khongthang asi hauzik China ga ungkhanariba amasung Mamang thada thokiba matung tarakpada uri surgical strike ki Indian Air Force da fighter jet ki awat pa ase matam amada hekta lakpa yai haibagi thorang amagi makhada paikhatpane Russia gi maikay dagi spear sing amasung equipment sing athuba matamda supply tawrakpa yai haibagi thajaba leire Bengaluru company da employee sing tumnana ba minute kuntra laukthokre matik jana thabak subagi ithil hengadhanana ba ngaihaktang nuwaina tumduna haksangbu amuga na thongna hapa Kana pamloida Bengaluru startup amana masigi employees singidamak thabak suba numit ki manungda minute kuntra nungai na tumnabage warwal ama sagwal sel numito official oina laukthokre Wakefit solution na right to nap amasung employees sing tumgadaba matam sing aduge marik sumba warol singaloina na photo ani galoina na Twitter post ama thagalakhe aroi bada tabiri bapum namak pu thagachare